April 8, 1994. Rock band Nirvana frontman amadi rock and roll idol Kurt Cobain Seattle la leiba magi yumda asiba hakchang oina phangkhi. Chahi 13 ngariba magi music career da mai pakpaki matolomakpa prithvi gi mepung khudimna mabu magi khonjal bu modi makhogi grunge band Nirvana bu aduki madik pamnarpa matamasta Kurt Cobain makokta nongmaina kapsindana sijaki. Hangnaki bo hangde kadigina buda Kurt Cobain masa matamda sijakhribno haibsni. Matamdagi horoga ngasi fawda Nirvana bu pamjaba fansing amadi music bu pamjaba silinausingna wangse hangduna langli pendaba nungaitaba kya phawri. Ngasigi videos da matau karamna karigidamag malemgi khwaidagi maming leiba grunge band Nirvana gi khonjal amani thwai oinamba Kurt Cobain masa matamda sijabagi khongthang lawkibage haibisi matangda yamna cheksinna nainajagani. 1970s ki ngalingi matamda Kurt Cobain angang oina yam harau tiamna horakhi. Mo imung surga sab imung ojaraga so ma amadi magi masal nupi bo mama mapa amadi imung manungi mioi khudimagna yam lungna sana tawduni yolakhi. Asumna harau harau lejarambado mama ga mapa ga divorce tawba khainaba numittuda loikhi. Mama na makhoibu thadoktuna chatkibna numitudagi angang oriba Kurt Cobain gi punsi so pumphong hongki aduki madak thamoi sokpa makdam kana sulai trabgum khalakpa angang amo oibagi harau harau lejanba magi mong to puna mo hongkiduna tumin leiba mathanta leiganba mi puningdaba angang amo oiba horokhi. Mama ga khaina khra matungda mapana atopa masa leibi nupi amamuk thirakhi ani subi nupi dugi masa singduka mokhoiga punna yumdur leiminaba horokhi. Matam amada pokpi mamane mapane punna leiminaringi matam maduga ngasigi anawa imung asigadi pura taiwana boina thoke pikliba Kurt Cobain gi mafamda. Hello guys, ngasti trading pam masigdama irailai siznaba yaba tammarsu matam changdabutgumba trading platform amung matangda khangminase binamao fc khoi hojik download toring minase. Real account rupees 54,116 ne asomdation from asna hidringi tamari use tonava demo account ne. Sadai khina tawdoi graph gi akakum hisab tawduna invest tawgadabane haigar kani pa wi safta green button dambigani aduga high thagani pa wi safta red button dambigani investment button gi thadaring sale gi jang khangani example in 7,000 khallagi yengsi invest to keep the real account say rupees 47,160 kang haure. How's it muimbio? Real account profit yauraga rupees 59,970 surumle. Deposit button sir nambiraga yam line deposit tawsu yai description dagi download tawbiyo binamao masin mo pabu yingsin binaba laikide magi thopulena ba horokhi. Kurt ki wakalda mama pani magpo sounding ba waru kya phorome mama pani mag masama sagi oijaba nungai ba thiba ngakpani haibase Kurt ki wakala susinke. Angang wina magi thamoida phawribasing phongdok wari safong kana sulai tabana asaw amadi mama pabu yengthibagi wakalna magi thamoida matum chukpada suduna leikhi hanjin mai waikhi mak larik tama toki mayum thadolak chatki thong amagi makhada matum ta leikhi amade drug season ba horokhi awa bu nungai taba pin daba kyado kaukthokna honarakpada sumnagi chahi tarhomdoi tabak ngalingi dagi mahag numit khudingi ganja season ba horokhi. Masna magi punsigi problem singa to dagi na thainaba natraga mayukna namagi lambi ado irakhi. Kurt ki imung da magi makhurani so suicide tawduna sijakibule amani chahi noriba Kurt ki wakhalda suicide haibasi masi punsigi awabsing kokna balambi ni haina angang oibagi mapung phadriba magi wakhalna lamsinki. Imung manungi imari da yarambaga magi punsigi oirakliba phiba masga punsinaduna formula ama semlabugum Kurt ki wakal so suicidal tendencies haidi masama thanda seasoning bagi wakal asi pokpa horokhi. Magi marf ona phongdokhiwada Kurt ayama matamda wari batai samatamda suicide ki maramda yaropasi masi yam toina tawidana phongdokhi. Masi punamak se oiduna sumhag music ta khongda ba horkhi amade maki asawa nuaitaba punamak isai oina iduna sakta ba horokhi. Masdagini khwaigi Nirvana polakhiwa 1987 da sem ki grunge band Nirvana ikui dana miyam pamna ba van amoy rakhi 1990s yorpudadi makhogi band se
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯔꯣꯛ ꯕꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯛꯈꯤ ꯅꯤꯔꯚꯥꯅꯥ ꯈꯪꯗꯕ ꯃꯤ ꯂꯩꯈꯤꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯦꯟꯒꯤ ꯏꯁꯩꯁꯤꯡ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯈꯤ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯑꯣꯏꯔꯤ Smells Like Teen Spirit haiba Nirvanaagi isaisna ngasi aigi ringtone oizari With the lights on, it's less dangerous Isaisagi khonjel thamoi amadi thawai Kurt Cobain ni Adumapu Nirvana malam sinba tungna phawrabasu mingchat kya phangnabasu Kurt ki wakhalon magi mawma tawdi karimta hongba leiramde Chap manaba malaba fizol chap manaba hanagi punchi mahing adumak chatharame aduga khwaidagi hena laibuk thibana magi hanagi hena binisha थाथोप ngमलमदे अदमक जथरमे मागी इशैसिंगदि तालकप पैसासिंगना लेप लेतना हेरोइन कापखि मदे ममै थंगदि महाग हेरोइन कापत्रबदि हिंबा ngमदबि चांग अदु यवरखि 1992 की फेब्रुअरी द कर्ट अमदि कोर्नी लव लोहंखि मस्तगी माके एडिक्शन दु थाथोप ngमलगद्र हाइबगे आसाम कप उखि मागी वखल मेक्सेना मपुंग फाना खंगबि कोर्नी लव लेरबनिना मागी ड्रग एडिक्शन दु तमना तमना थादोरकलद्र खनखि अदुबु कुयौदे कोर्नीसु यावना हेरोइन कापसलक्तुना मति मनाव पुन्ना निसागी पाकता लुमिना बावरखि मयामना थाजनरमबदुगी ओना तैनाबदा August 18, 1992 मखोइगी मसानुपि फ्रांसिस बिन कोबेन फंगजखि अदुबु मसानुपि लेर फाउदा कट कबेन अमदि कोर्नी ड्रगकी पाकता तावदुना तुमक लेखि लेप लेखिदे अदुबु करिगिदम कट कोबेन सुसाइड तौखरिबनो होय मक ममा पाबु सावे ड्रग सिजनी suicidal tendencies lay adu masi khakta mana suicide tawkhibagi maram la haibadi natri problems ngi mathakta topa problem kharaga so kat ki punchida thingakhi 1993 gi mai chalakpada nirvana gi maming leraba never mind hariba album se billboard chart gi lokthokhi maming lokthokhi mastagi matam da nirvana gi mungchin mai ta boikhi pen na bukting buki taina fam se nisa hypes da dum oikhi kat ki oina mag ben gi tur sat pasu yaudana bakan honarakhi Nisa yaudragadi hingba ngamloidaba aduna United States tadi magi drug pina drug yonbasingna magi manakta preglengame adubu atopa country de isai chatpa taragadi magi drugs kanana pibigane mana hek pamakpaga pibinaba leitragadi ma yam wagne hypes pakatpadagi ben gi tur satpa yawningaktabagi sang asi yorokhibane maga konigagi marisu nongmanonggi phasilakide makhuni nongmanonggi lapthoknarakhi makhuni luhongduna leiminaba chahi ani tamangaide अदुबु कट चाहि अनि सिंग मनुंग द मसिंग खंगदना मतुमद सिजन बखुन रखि अमदे अमनि ड्रग ओवरडोज सतपसु मसिंग खंगदना यावसलखि मखोइनि पुन्न ड्रग कामिनरबसु कोनि दे कर्कुमना लाइसुबदि लाइसुरमदे कोनि न कन्न थेमदना महा लॉस एंजलिस त लेबा एक्सोडस रेहब त लेहनखि अदुबु मसिदसु महा रेहब तोगि वाल सोंगदना सेनखि मफमदुगी महा कुदक टिकेट मकलगा शेतल जुमद्रिंग हलखि Shetal hek yawga magi rifle Remington Model 11 gi maru leikhi amadi yawdana hingba ngamdraba heroin aduki matik yamlaba changda leikhi masing matungda numit kharani Shetal gi tungan ton phamsingda kat uba yawnakhi kodi namabu koiti thiki adubu phangdabdagi private detective phone nektuna thiankhi adubu phangkide April 5, 1994 angan bayo mayim dahlakhi Garage के मथक्ता लेबा ग्रीन हाउस तुद चंखि मान पमजब बियर की केन मथखि यामलब हेरोइन की डोस मसादा कप्सन ग्यामदे राइफल दन मकोक्ता कप्सन न सिजखि